LAMLAI asigi Thamnapokpi, Yaingangpokpi, Sanasabi Amadi Sabungkhok Khunou ga TAINABADA LEIBA CHINGTHAK KUKI KHUTLAI PAIBA SHING bom Yaona AKANBA MAONG attack Chatharakkhre Thokdok Thokfam dagi press na fangba paw amagi matung inna ngarang numidang pung 8 rom tarakpa aduai dagi KUKI KHUTLAI PAIBA SHING bom sizinaduna AKANBA MAONG attack Chatharakkhibani Attack adu haukiba nongyai matung pung amakai fauba chathaki hairi madugi matung tarakpada ngasi ayuk pung tararom taba aduaida labukta fau khomba chatnaba horoppada KUKI KHUTLAI paiba singna bom yauna nongmai round kya kaptharaki adubu fau khomba chatpa sing adu safagadaba mafamda lehubadagi thoidokpa misiminadi yahodre hairi thokdok adugi matangda khunja singna phongdoroppada Yaingangpokpi amsung Thamnapokpi khulgi chingda KUKI KHUTLAI paiba singna bunker sajinduna leiraba matung attack asi Chatharakkhre Hairiba mafam asida state force ki personnel sing thambinaba maike edungi khunja singna kayara khanna haizaraga lakhibani masiga iroinana LAMLAI SC ki MLA Imphal East District Police ki SP amadi Central Force ki commanding officer Yaona kayara wari sanabasu laikhrabani adubu ngasi fauba khunja singi wafam tabidana lakli hairiba ching asidagi tangkak naina KUKI KHUTLAI paiba singna nongoi kapningba matamda aduma kapselakpa leptri KUKI KHUTLAI paiba singi bunker da Indian Army gi Maha Regiment na karigumba makhal amatagi action lokhatpagi mami ude madugi mahut khunja singda onsin bagi thong ama chatharakpa asi pende Makoi sing asi mathok tor roidaba oirabadi hanbikro ngarang numidang dagi Chatharakkhre attack asida lenga ki official amadi local MLA na chingba kanagumba amata lakpa leitri haina khunja singna pendaba wafam kya phongdorakli